ꯑꯍꯥꯟꯕꯃꯛꯇꯗ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯇꯥꯃꯤꯟꯅꯁꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯕꯨ ꯌꯦꯡꯕꯤꯔꯤꯕ ꯑꯃꯗꯤ ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯍꯦꯝꯆꯟꯗ꯭ꯔ ꯁꯣꯏꯕꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯅꯣꯂꯨꯛꯅ ꯈꯨꯔꯨꯝꯖꯔꯤ ꯏꯁꯥꯒꯤ ꯑꯣꯏꯕ ꯈꯨꯗꯣꯡꯆꯥꯗꯕ ꯈꯔꯗꯒꯤ ꯂꯥꯏꯖ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯔꯣꯏꯕ ꯁꯔꯨꯛ ꯃꯌꯥꯝꯗ ꯃꯇꯝ ꯆꯥꯅ ꯇꯥꯍꯟꯕ ꯉꯝꯖꯈꯤꯗ꯭ꯔꯦ ꯃꯁꯤꯒꯤꯗꯃꯛ ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯅ ꯋꯥꯔꯧꯕꯤꯔꯣꯏ ꯍꯧꯖꯤꯛ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ ꯕꯨꯅꯥꯎ ꯃꯉꯥꯡꯅ ꯏꯕ ꯂꯥꯏꯖ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯔꯣꯏꯕ ꯁꯔꯨꯛ ꯀꯣꯔꯧ ꯃꯁꯥꯗꯨ ꯑꯀꯤꯕꯒ ꯌꯥꯝꯅ ꯆꯣꯛꯊꯔꯦ ꯇꯞꯅ ꯍꯧꯒꯠꯂꯒ ꯀꯥꯒꯤ ꯊꯣꯡꯗꯨ ꯂꯥꯎꯅ ꯍꯥꯡꯗꯣꯛꯂꯒ ꯐꯃꯨꯡꯗ ꯂꯣꯡꯅ ꯍꯤꯞꯄꯒ ꯋꯥꯈꯜ ꯃꯋꯣꯟ ꯃꯋꯣꯟ ꯈꯜꯂꯤ ꯃꯤꯀꯨꯞ ꯑꯃꯐꯥꯎ ꯇꯨꯝꯊꯕ ꯉꯝꯗ꯭ꯔꯦ ꯋꯥꯔꯤꯁꯤꯡꯗꯨ ꯂꯤꯔꯒ ꯌꯨꯝꯁꯦ ꯊꯥꯗꯣꯛꯅꯕ ꯑꯣꯏꯅ ꯇꯧꯔꯒꯦ ꯆꯞ ꯌꯨꯡꯅ ꯈꯜꯂꯦ ꯍꯧꯈ꯭ꯔꯕ ꯋꯥꯔꯤꯁꯤꯡꯗꯣ ꯃꯤꯠꯃꯥꯡꯗ ꯉꯁꯤꯃꯛ ꯊꯣꯛꯄꯒꯨꯝ ꯇꯧꯔꯛꯏ ꯇꯨꯝꯊꯗꯅ ꯑꯗꯨꯃꯛ ꯅꯣꯡꯉꯥꯟꯈ꯭ꯔꯦ ꯂꯤꯟꯊꯣꯏꯅ ꯋꯥꯏꯔꯝ ꯁꯤꯠ ꯁꯦꯡꯕꯒꯤ ꯃꯈꯣꯜꯗ ꯅꯣꯡꯉꯥꯜꯂꯦ ꯍꯥꯏꯕ ꯈꯪꯉꯤ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯃꯤꯀꯨꯞ ꯑꯃꯠꯇ ꯑꯣꯏꯔꯕꯁꯨ ꯇꯨꯝꯊꯅꯕ ꯑꯃꯨꯛ ꯊꯦꯝꯃꯤ ꯂꯤꯛꯂꯥꯏꯅ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯃꯄꯥ ꯆꯆꯥꯁꯦ ꯍꯧꯒꯠꯂꯣ ꯌꯥꯗꯤꯌꯦ ꯍꯧꯗꯣꯛꯁꯤꯜꯂꯛꯑꯣ ꯀꯣꯔꯧ ꯃꯃꯤꯠ ꯈꯪꯁꯤꯡ ꯁꯤꯡꯉꯤ ꯇꯁꯦꯡꯅ ꯂꯤꯛꯂꯥꯏꯔ ꯂꯥꯏꯖꯒꯤ ꯁꯛꯂꯣꯟꯂ ꯆꯃꯝꯅꯔꯦ ꯃꯁꯥꯗꯨ ꯇꯨꯐꯛ ꯇꯨꯐꯥꯏ ꯆꯜꯂꯦ ꯑꯍꯤꯡ ꯇꯨꯝꯗꯕꯒ ꯃꯁꯥꯗꯨ ꯈꯔ ꯁꯣꯟꯗꯝꯅꯔꯦ ꯀꯣꯔꯧꯅ ꯉꯜꯂꯤꯌꯦ ꯇꯨꯝꯖꯈꯤꯁꯅꯨ ꯕꯦꯝꯃ ꯂꯤꯛꯂꯥꯏꯅ ꯀꯗꯥꯏꯗ ꯉꯜꯂꯤꯅꯣ ꯄꯄꯥ ꯄꯨꯡ 8 ꯍꯦꯜꯂꯕꯅꯦ ꯄꯣꯏꯔꯩꯁꯨ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯜꯂꯒ ꯃꯄꯥꯒꯤ ꯅꯥꯛꯇ ꯆꯦꯜꯂꯛꯏ ꯄꯣꯏꯔꯩꯅ ꯄꯄꯥ ꯑꯩꯈꯣꯏ ꯆꯆꯥꯗꯣ ꯍꯧꯗꯣꯛꯄ ꯇꯥꯗꯦ ꯁꯣꯔꯁꯨ ꯍꯣꯟꯗꯦ ꯃꯃꯥꯁꯨ ꯋꯥꯟꯊꯧꯔꯦ ꯂꯥꯛꯑꯣ ꯊꯨꯅ ꯄꯄꯥ ꯀꯣꯔꯧ ꯃꯥꯏꯒꯩ ꯈꯪꯗꯅ ꯐꯃꯨꯡꯗꯒꯤ ꯆꯣꯡꯊꯔꯛꯂꯒ ꯆꯦꯜꯂꯤ ꯂꯤꯟꯊꯣꯏꯕꯨ ꯍꯥꯟꯅ ꯃꯁꯥ ꯅꯣꯝꯗꯨꯅ ꯍꯧꯗꯣꯛꯏ ꯀꯣꯔꯧꯅ ꯊꯣꯏ ꯁꯦ ꯅꯃꯤꯠ ꯁꯤꯡꯉꯣ ꯏꯆꯟ ꯇꯣꯝꯕꯤꯗꯤ ꯐꯃꯨꯡꯗ ꯑꯁꯤꯕ ꯑꯃꯒꯨꯝ ꯇꯥꯗꯨꯅ ꯂꯩꯔꯤ ꯀꯣꯔꯧ ꯀꯞꯄ ꯍꯧꯔꯛꯏ ꯀꯣꯔꯧꯅ ꯀꯔꯤꯅꯣ ꯉꯁꯤ ꯇꯧꯔꯤꯕ ꯃꯇꯧꯁꯤꯕꯣ ꯏꯆꯟ ꯇꯣꯝꯕꯤ ꯍꯧꯒꯠꯂꯣ ꯊꯦꯡꯉꯦ ꯊꯣꯏ ꯇꯥꯕ꯭ꯔꯣ ꯒ꯭ꯌꯥꯟ ꯑꯃꯨꯛꯇ ꯇꯥꯋꯣ ꯑꯩꯅ ꯀꯧꯔꯤꯁꯤ ꯇꯥꯕ꯭ꯔꯣ ꯕꯨꯡꯉꯣ ꯏꯁꯤꯡ ꯈꯤꯇ ꯄꯨꯔꯛꯑꯣ ꯄꯣꯏꯔꯩ ꯑꯅꯥꯎꯕ ꯀꯥꯎꯕ ꯃꯈꯩ ꯏꯁꯤꯡ ꯂꯧꯕ ꯆꯦꯜꯂꯤ ꯂꯤꯛꯂꯥꯏꯁꯨ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯀꯞꯄꯤ ꯀꯣꯔꯧꯁꯨ ꯂꯤꯟꯊꯣꯏ ꯑꯃꯗꯤ ꯏꯆꯟ ꯇꯣꯝꯕꯤꯕꯨ ꯀꯧꯔꯒ ꯀꯞꯄꯤ ꯂꯤꯟꯊꯣꯏꯗꯤ ꯏꯁꯤꯡꯅ ꯃꯃꯥꯏꯗ ꯆꯥꯏꯁꯤꯟꯕꯗꯒꯤ ꯒ꯭ꯌꯥꯟ ꯂꯥꯛꯏ ꯃꯍꯩ ꯀꯞꯅꯔꯒ ꯂꯩꯔꯝꯃꯤ ꯃꯥꯁꯨ ꯏꯆꯟ ꯇꯣꯝꯕꯤꯕꯨ ꯀꯣꯜꯂꯒ ꯑꯣꯛ ꯈꯣꯡꯅ ꯀꯞꯄ ꯂꯥꯎꯕ ꯍꯧꯔꯛꯏ ꯂꯤꯟꯊꯣꯏꯅ ꯏꯆꯦꯒꯤ ꯏꯕꯦꯝꯃ ꯑꯩꯅ ꯁꯤꯗ ꯅꯨꯡꯉꯥꯏꯅ ꯂꯩꯁꯦꯅ ꯀꯧꯔꯨꯔꯤꯁꯦ ꯁꯤꯒꯤꯗꯃꯛꯇꯔꯣ ꯅꯆꯦꯕꯨ ꯀꯔꯤ ꯑꯣꯏꯌꯨ ꯍꯥꯏꯕꯅꯣ ꯏꯃꯥꯗ ꯀꯔꯤ ꯄꯥꯎꯈꯨꯝ ꯄꯤꯌꯨ ꯍꯥꯏꯕꯅꯣ ꯌꯥꯔꯣꯏꯌꯦ ꯅꯪ ꯆꯠꯈꯤꯕ ꯌꯥꯔꯣꯏ ꯁꯦ ꯍꯧꯒꯠꯂꯣ ꯏꯆꯟ ꯇꯣꯝꯕꯤ ꯍꯧꯒꯠꯂꯣ ꯏꯆꯦꯅ ꯀꯧꯕꯁꯦ ꯇꯥꯔꯗꯤ ꯍꯧꯒꯠꯂꯣ ꯏꯆꯟ ꯇꯣꯝꯕꯤ ꯗꯗꯥ ꯏꯆꯟ ꯇꯣꯝꯕꯤꯁꯦ ꯑꯩꯅ ꯀꯧꯕ ꯈꯨꯝꯗ꯭ꯔꯦ ꯗꯗꯥꯅ ꯑꯃꯨꯛꯇ ꯍꯧꯗꯣꯛꯄꯤꯌꯨ ꯀꯣꯔꯧꯗ ꯀꯣꯟꯁꯤꯟꯗꯨꯅ ꯑꯣꯟꯅ ꯊꯣꯏꯅ ꯀꯞꯄꯤ ꯀꯣꯔꯧꯁꯨ ꯀꯔꯤꯁꯨ ꯈꯨꯝꯗꯅ ꯍꯤꯛ ꯀꯞꯇꯨꯅ ꯑꯗꯨꯃꯛ ꯂꯩꯔꯤ ꯀꯣꯔꯧꯅ ꯕꯨꯡꯉꯣ ꯅꯪ ꯕꯣꯕꯣꯛꯇ ꯐꯣꯟ ꯑꯝꯇ ꯇꯧ ꯍꯧꯖꯤꯛꯃꯛ ꯂꯥꯛꯇꯕ ꯌꯥꯗꯦ ꯆꯆꯥꯁꯦ ꯑꯁꯤ ꯍꯥꯏꯔꯒ ꯋꯥ ꯃꯈꯥ ꯇꯥꯕ ꯉꯝꯗꯅ ꯑꯗꯨꯃꯛ ꯀꯞꯄꯤ ꯄꯣꯏꯔꯩꯁꯨ ꯀꯞꯅ ꯃꯕꯣꯛꯇ ꯐꯣꯟ ꯇꯧꯏ ꯏꯃꯨꯡꯗꯣ ꯀꯞꯄ ꯂꯥꯎꯕꯗꯅ ꯄꯨꯡꯅꯤꯡ ꯅꯤꯟꯈ꯭ꯔꯦ ꯀꯣꯔꯧꯅ ꯃꯃꯥꯏ ꯂꯩꯊꯣꯔꯛꯄꯗ ꯂꯥꯏꯖꯅ ꯈꯨꯗꯣꯝꯕꯤ ꯁꯤꯡꯂꯒ ꯈꯪꯕ꯭ꯔ ꯅꯪ ꯍꯥꯏꯕ ꯃꯇꯥꯒꯨꯝ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯂꯝꯂꯒ ꯃꯇꯨꯡ ꯍꯜꯂꯒ ꯇꯞꯅ ꯆꯠꯈꯤ ꯎꯔꯤꯕ ꯁꯛꯇꯝꯗꯨꯁꯨ ꯇꯞꯅ ꯑꯗꯨꯃꯛ ꯃꯥꯡꯈꯤ ꯃꯗꯨꯗꯒꯤ ꯃꯊꯪ ꯏꯆꯟ ꯇꯣꯝꯕꯤꯁꯨ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯏꯆꯟ ꯇꯣꯝꯕꯤꯒꯤ ꯃꯊꯧ ꯃꯉꯝ ꯂꯣꯏꯔꯒ ꯍꯜꯂꯛꯄꯗ ꯂꯝ ꯁꯥꯡꯕꯅ ꯕ꯭ꯔꯤꯀꯝ ꯍꯣꯏꯗ ꯑꯣꯏꯅ ꯆꯪꯂꯒ ꯂꯩꯔꯦ ꯕ꯭ꯔꯤꯀꯝꯅ ꯀꯃꯥꯏ ꯇꯧꯔꯤꯅꯣ ꯚꯥꯏ ꯇꯥꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯕꯤꯗ꯭ꯌꯥꯒ ꯑꯩꯈꯣꯏ ꯑꯅꯤ ꯍꯌꯦꯡ ꯆꯠꯂꯨꯁꯤ ꯍꯥꯏꯅꯔꯝꯃꯤꯅꯤ ꯀꯣꯔꯧꯅ ꯑꯩꯁꯨ ꯈꯪꯗꯦ ꯚꯥꯏ ꯃꯪꯂꯥꯛꯅꯕ ꯑꯣꯏꯕ ꯖꯥꯠꯅꯤ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯇꯧꯔꯤꯁꯦ ꯑꯩꯅ ꯂꯥꯛꯑꯣꯅ ꯀꯧꯔꯤꯁꯦ ꯃꯁꯤ ꯊꯣꯛꯅꯕ ꯇꯥꯔꯦ ꯀꯣꯛꯀ ꯐꯨꯕ ꯉꯝꯗ꯭ꯔꯦ ꯕ꯭ꯔꯤꯀꯝꯅ ꯑꯁ ꯌꯥꯔꯦꯕ ꯚꯥꯏ ꯅꯨꯄꯥ ꯃꯥꯟꯗꯕ ꯇꯧꯅꯨ ꯍꯧꯈ꯭ꯔꯗꯤ ꯍꯧꯈ꯭ꯔꯦꯗꯅ ꯑꯁꯣꯝ ꯀꯥꯗꯁꯨ ꯕꯤꯗ꯭ꯌꯥꯅ ꯂꯤꯟꯊꯣꯏꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯤ ꯕꯤꯗ꯭ꯌꯥꯅ ꯂꯤꯟꯊꯣꯏ ꯈꯔ ꯀꯞꯄꯗꯤ ꯌꯥꯔꯦꯁꯦ ꯅꯁꯛꯁꯦ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ ꯂꯤꯛꯂꯥꯏꯅ ꯃꯃꯤ ꯑꯩꯈꯣꯏ ꯃꯥꯁꯦ ꯉꯁꯥꯏ 3ꯔꯛ ꯋꯥꯟꯊꯕꯅꯦ ꯑꯗꯨꯒꯅꯦ ꯗ꯭ꯔꯤꯞꯀꯥꯁꯨ ꯀꯥꯞꯄꯤꯅꯤ ꯄꯣꯏꯔꯩꯅ ꯆꯟ ꯑꯉꯥꯡꯅ ꯋꯥ ꯌꯥꯝ ꯉꯥꯡꯒꯅꯨ ꯐꯠꯇꯦ ꯂꯤꯛꯂꯥꯏꯅ ꯁꯨꯝ ꯇꯝꯕꯅꯦ ꯌꯥꯗ꯭ꯔꯕ ꯇꯥꯃꯣ ꯕꯤꯗ꯭ꯌꯥꯅ ꯌꯥꯏꯗ ꯇꯝꯒꯗꯧꯅꯤ ꯏꯆꯥꯁꯤꯗꯤ ꯂꯤꯛꯂꯥꯏ ꯄꯣꯏꯔꯩꯒ ꯅꯣꯏꯅꯤꯅꯦ ꯃꯃꯤꯅ ꯆꯥꯛ ꯊꯤꯕꯤꯔꯒꯦ ꯅꯣꯏꯅꯤ ꯍꯥꯟꯅ ꯆꯥꯊꯣꯛꯎ ꯂꯥꯛꯑꯣ ꯑꯗꯨꯒ ꯇꯨꯝꯅꯅꯕ ꯂꯤꯟꯊꯣꯏ ꯌꯥꯝ ꯈꯟꯖꯤꯜꯂꯨꯔꯅꯨꯀꯣ ꯂꯥꯏꯕꯛꯇ ꯑꯁꯨꯝ ꯊꯣꯛꯑꯣꯅ ꯇꯝꯂꯝꯂꯕꯅꯤ ꯑꯉꯥꯡ ꯑꯅꯤꯃꯛ ꯇꯨꯝꯈ꯭ꯔꯦ ꯂꯤꯟꯊꯣꯏꯗꯤ ꯀꯞꯄ ꯂꯦꯞꯇ꯭ꯔꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯣꯔꯧꯅ ꯊꯣꯏ ꯉꯁꯥꯏ ꯑꯌꯨꯛꯇꯒꯤ ꯆꯥꯛ ꯆꯥꯗꯕꯒ ꯅꯁꯥꯗꯣ ꯌꯥꯝ ꯆꯣꯛꯊꯅ ꯎꯔꯦ ꯀꯞꯄꯗꯣ ꯇꯣꯛꯑꯣ ꯆꯥꯛ ꯈꯤꯇꯪꯗꯤ ꯆꯥꯁꯦ ꯄꯤꯕꯨꯛꯅꯨꯡꯗ ꯃꯤꯇꯝꯂꯤꯕ ꯇꯥꯏꯕꯪ ꯐꯥꯎꯗ꯭ꯔꯤꯕ ꯑꯉꯥꯡꯗꯨꯒꯤꯁꯨ ꯈꯔ ꯈꯟꯁꯦ ꯆꯠꯈꯤꯕ ꯃꯥꯅ ꯆꯠꯈ꯭ꯔꯕꯁꯨ ꯂꯤꯟꯊꯣꯏ ꯉꯥꯏꯍꯥꯛꯇꯤ ꯀꯔꯤꯁꯨ ꯈꯨꯝꯗꯦ ꯑꯗꯨꯒ ꯀꯞꯅ ꯗꯥ ꯑꯩꯈꯣꯏ ꯏꯆꯟ ꯇꯣꯝꯕꯤꯗꯣ ꯑꯩꯈꯣꯏ ꯏꯅꯥꯛꯇ ꯑꯃꯨꯛ ꯍꯜꯂꯛꯂꯔꯣꯏꯀꯣ ꯁꯤꯅꯦ ꯄꯨꯟꯁꯤ ꯀꯣꯡꯁꯤꯗ ꯍꯥꯏꯕꯗꯣ ꯊꯣꯏ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯑꯁꯤꯕ ꯃꯆꯥ ꯉꯥꯛꯇꯅꯦ ꯑꯍꯥꯟ ꯑꯀꯣꯟꯒꯤ ꯋꯥꯇꯅꯦ ꯍꯥꯔꯠ ꯈꯔ ꯁꯣꯟꯕꯒ ꯀꯤꯅ ꯇꯨꯝꯈꯤꯕꯗꯨꯗ ꯃꯪꯂꯥꯛꯅꯕꯅꯦ ꯃꯥꯒꯤꯗꯣ ꯌꯥꯝ ꯈꯟꯖꯜꯂꯒꯨꯝꯁꯦ ꯊꯣꯏ ꯑꯗꯣ
ꯑꯩ ꯆꯥꯛ ꯈꯤꯇꯪ ꯄꯨꯔꯛꯀꯦ ꯂꯤꯟꯊꯣꯏꯅ ꯑꯩ ꯆꯥꯔꯔꯣꯏ ꯇꯨꯝꯊꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯉꯒꯦ ꯀꯣꯔꯧꯅ ꯄꯨꯛ ꯌꯥꯎꯗꯅ ꯇꯨꯝꯊꯕ ꯀꯔꯤꯁꯨ ꯌꯥꯔꯣꯏ ꯊꯣꯏ ꯅꯪ ꯆꯥꯗ꯭ꯔꯗꯤ ꯑꯩꯁꯨ ꯆꯥꯔꯔꯣꯏ ꯂꯤꯟꯊꯣꯏ ꯍꯦꯟꯅ ꯀꯞꯈꯠꯂꯛꯏ ꯀꯣꯔꯧꯅ ꯑꯁ ꯇꯣꯛꯑꯝꯃꯤ ꯊꯣꯏ ꯐꯔꯦꯁꯦ ꯉꯁꯤꯈꯛ ꯆꯥꯗꯕꯕꯨ ꯇꯣꯛꯂꯁꯤ ꯇꯨꯝꯕ꯭ꯔꯥ ꯌꯥꯕ꯭ꯔꯥ ꯑꯣꯏꯅ ꯌꯦꯡꯂꯁꯤ ꯑꯩꯁꯨ ꯋꯥꯔꯦ ꯄꯣꯊꯥꯅꯤꯡꯉꯤ ꯄꯨꯡꯉꯧ ꯐꯅꯦꯛꯀ ꯂꯣꯏꯅꯅ ꯑꯉꯧꯕ ꯐꯤꯖꯣꯜꯅ ꯂꯩꯇꯦꯡꯗꯨꯅ ꯅꯤꯡꯉꯝꯗꯅ ꯀꯞꯄꯤ ꯏꯆꯟꯇꯣꯝꯕꯤ ꯃꯄꯤ ꯆꯤꯟꯊꯔꯗꯨꯅ ꯀꯞꯅ ꯍꯥꯏꯔꯛꯏ ꯏꯆꯦ ꯅꯨꯡꯁꯤꯗ꯭ꯔꯥ ꯄꯨꯟꯁꯤ ꯂꯝꯕꯤꯁꯦ ꯅꯤꯡꯖꯕꯅ ꯑꯃ ꯂꯥꯏꯕꯛꯇ ꯇꯝꯂꯝꯕꯅ ꯑꯃ ꯑꯩꯗꯤ ꯃꯗꯨ ꯄꯨꯝꯅꯃꯛꯇꯣ ꯊꯥꯗꯣꯛꯂꯝꯃꯒ ꯅꯈꯣꯏ ꯃꯌꯥꯝꯗꯒꯤ ꯂꯥꯞꯅ ꯆꯠꯂꯦꯗꯣ ꯏꯆꯦꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯗꯕ ꯌꯥꯖꯗꯕ ꯏꯆꯦꯅ ꯌꯥꯝꯅ ꯁꯥꯎꯖꯕ ꯃꯤꯡꯊꯣꯜꯗꯨꯃꯗꯤ ꯏꯆꯦꯅ ꯐꯪꯂꯦꯀꯣ ꯑꯇꯣꯝꯕꯤ ꯑꯣꯏꯗꯣꯏ ꯁꯔꯨꯛ ꯄꯨꯟꯁꯤꯒꯤ ꯌꯨꯝ ꯄꯥꯟꯖꯔꯣꯏ ꯍꯥꯏꯕ ꯏꯆꯦꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯂꯥꯏꯕꯛꯅ ꯑꯇꯣꯝꯕꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦꯗꯣ ꯏꯆꯦꯗꯤ ꯍꯧꯖꯤꯛꯐꯥꯎ ꯈꯪꯗꯅ ꯂꯩꯔꯤꯀꯣ ꯂꯥꯏꯖꯒꯤ ꯊꯋꯥꯏꯅ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯄꯨ ꯋꯥꯍꯜꯂꯤꯕꯁꯤꯗꯒꯤ ꯏꯆꯦꯅ ꯈꯔ ꯀꯟꯕꯤꯌꯨ ꯅꯠꯇ꯭ꯔꯕꯗꯤ ꯁꯥꯒꯩ ꯃꯨꯠꯄ ꯇꯥꯔꯦ ꯏꯆꯦ ꯅꯪ ꯅꯨꯡꯉꯥꯏꯅ ꯂꯩꯌꯨꯀꯣ ꯑꯩꯒꯤꯗꯃꯛ ꯀꯞꯄꯗꯣ ꯇꯣꯛꯑꯣ ꯑꯩ ꯂꯩꯔꯝꯂꯦꯟꯗ ꯈꯣꯡ ꯊꯥꯡꯗꯨꯅ ꯆꯠꯄ ꯉꯝꯗ꯭ꯔꯦ ꯑꯩꯈꯣꯏ ꯀꯅꯥꯁꯨ ꯂꯥꯟꯗꯤꯌꯦ ꯏꯆꯦ ꯑꯩꯈꯣꯏ ꯀꯅꯥꯁꯨ ꯂꯥꯟꯗꯦ ꯂꯤꯟꯊꯣꯏ ꯃꯃꯤꯠ ꯈꯪꯁꯤꯡ ꯁꯤꯡꯉꯤ ꯏꯆꯟꯇꯣꯝꯕꯤ ꯍꯥꯏꯅ ꯀꯧꯔꯒ ꯑꯃꯨꯛ ꯀꯞꯄꯛꯏ ꯑꯍꯤꯡꯗꯨꯗ ꯃꯄꯤ ꯇꯩꯊꯣꯛꯇꯨꯅ ꯑꯣ ꯃꯪ ꯑꯗꯨꯒ ꯃꯥꯅ ꯍꯥꯏꯔꯝꯂꯤꯗꯨꯅ ꯀꯔꯤ ꯑꯩꯕꯨ ꯑꯇꯣꯝꯕꯤ ꯅꯠꯇꯦ ꯗꯥꯅ ꯑꯩꯉꯣꯟꯗ ꯑꯣꯏꯗꯕ ꯉꯥꯡꯂꯣꯏ ꯑꯁꯨꯛ ꯀꯨꯏꯅ ꯂꯩꯃꯤꯟꯅꯔꯛꯄꯁꯦ ꯆꯤꯡꯅꯕ ꯌꯥꯕ ꯑꯗꯨꯒꯨꯝꯕ ꯋꯥꯍꯩ ꯑꯃꯠꯇ ꯐꯥꯎ ꯁꯤꯖꯤꯟꯅꯗ꯭ꯔꯤ ꯄꯟꯁꯨ ꯄꯟꯈꯤꯗꯦ ꯃꯥꯗꯤ ꯑꯩꯕꯨ ꯌꯥꯝ ꯅꯨꯡꯁꯤꯕꯅꯦ ꯀꯔꯤꯅꯣ ꯉꯁꯤ ꯑꯩꯒꯤ ꯃꯪꯗ ꯂꯥꯛꯇꯨꯅ ꯇꯝꯅꯔꯤꯕ ꯃꯄꯥꯎ ꯑꯁꯤꯕꯨ ꯏꯆꯟꯇꯣꯝꯕꯤ ꯃꯁꯤꯕꯨ ꯑꯣꯏꯕ ꯌꯥꯔꯤꯕ꯭ꯔꯥ ꯀꯣꯔꯧꯁꯨ ꯎꯏꯔꯣꯟ ꯇꯨꯝꯊꯔꯨꯔꯦ ꯂꯤꯟꯊꯣꯏꯅ ꯀꯞꯄꯒꯤ ꯃꯈꯣꯜ ꯇꯥꯕꯗ ꯍꯧꯒꯠꯂꯛꯏ ꯊꯣꯏ ꯅꯪ ꯍꯧꯖꯤꯛꯐꯥꯎ ꯀꯞꯄꯤꯗꯣ ꯑꯉꯥꯡꯁꯤꯡ ꯍꯧꯔꯛꯂꯅꯤ ꯇꯣꯛꯑꯝꯃꯤ ꯅꯪꯕꯣ ꯃꯄꯤ ꯐꯠ ꯇꯩꯊꯣꯛꯂꯒ ꯂꯤꯟꯊꯣꯏꯅ ꯗꯥ ꯑꯩꯈꯣꯏ ꯍꯌꯦꯡ ꯍꯟꯗꯣꯏꯔꯥ ꯗꯥ ꯀꯣꯔꯧꯅ ꯁꯍꯔꯗ ꯂꯣꯏꯔꯒ ꯑꯣꯏꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯆꯠꯄꯅ ꯐꯔꯣꯏꯗ꯭ꯔꯣ ꯊꯕꯛ ꯃꯌꯥꯝ ꯑꯃꯁꯨ ꯆꯦꯟꯕ ꯌꯥꯎꯅꯅꯕ ꯑꯁꯇꯤꯁꯨ ꯌꯥꯎꯗꯕ ꯌꯥꯔꯣꯏ ꯂꯤꯟꯊꯣꯏꯅ ꯑꯉꯥꯡꯒꯤ ꯁ꯭ꯀꯨꯜꯗꯤ ꯀꯃꯥꯏꯅ ꯇꯧꯕ ꯀꯣꯔꯧꯅ ꯑꯗꯨꯒꯤꯕꯨ ꯇꯉꯥꯏ ꯐꯔꯗꯤ ꯃꯣꯏꯁꯨ ꯂꯦꯞꯄ ꯇꯥꯔꯦꯗꯅ ꯃꯇꯥꯡꯅꯅꯤ ꯑꯗꯨꯗ ꯍꯥꯏꯌꯣ ꯀꯔꯤꯅꯣ ꯋꯥ ꯑꯝꯇ ꯍꯪꯒꯦꯅ ꯀꯣꯔꯧ ꯃꯁꯥꯗꯨ ꯆꯤꯡꯅꯖꯩ ꯀꯔꯤꯅꯣ ꯊꯣꯏ ꯍꯪꯉꯣ ꯃꯔꯩ ꯂꯠ ꯇꯧꯔꯒ ꯍꯥꯏꯔꯛꯏ ꯂꯤꯟꯊꯣꯏꯅ ꯂꯥꯏꯖꯁꯦ ꯀꯅꯥꯅꯣꯗ ꯀꯣꯔꯧ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯍꯥ ꯂꯥꯏꯖ ꯗꯥ ꯀꯔꯤꯒꯤ ꯉꯛꯂꯤꯕꯅꯣ ꯋꯥ ꯂꯣꯠꯄꯤꯒꯅꯨ ꯂꯥꯏꯖ ꯀꯅꯥꯅꯣ ꯍꯥꯏꯕꯤꯌꯨ ꯗꯗꯥ ꯊꯣꯏ ꯑꯩ ꯍꯥꯏꯕꯤꯌꯨ ꯗꯗꯥ ꯑꯗꯨꯒ ꯗꯥꯅ ꯗꯥꯒꯤ ꯌꯨꯝꯗꯨꯗ ꯆꯠꯁꯤ ꯌꯥꯗ꯭ꯔꯤꯕꯅ ꯀꯔꯤꯒꯤ ꯌꯨꯝꯗꯨꯗꯒꯤ ꯀꯔꯝꯅ ꯊꯣꯔꯛꯈꯤ ꯍꯥꯏꯕ ꯍꯧꯈ꯭ꯔꯕ ꯄꯨꯟꯁꯤ ꯋꯥꯔꯤꯗꯣ ꯌꯥꯝ ꯈꯪꯅꯤꯡꯉꯤ ꯗꯗꯥ ꯉꯁꯤꯗꯤ ꯑꯃꯠꯇ ꯆꯤꯊꯗꯅ ꯂꯤꯕꯤꯌꯨ ꯊꯣꯏ ꯂꯣꯠꯂꯣꯏ ꯉꯁꯤꯗꯤ ꯅꯪꯒꯤ ꯅꯐꯝꯗ ꯋꯥꯔꯤ ꯑꯃꯐꯥꯎ ꯂꯣꯠꯂꯣꯏ ꯑꯩꯒꯤ ꯀꯥꯎꯔꯒꯦ ꯈꯟꯈ꯭ꯔꯕ ꯋꯥꯔꯤꯁꯦ ꯅꯐꯝꯗ ꯂꯣꯏꯅ ꯂꯤꯒꯦ ꯂꯥꯏꯖ ꯑꯩꯒꯤ ꯏꯍꯥꯟ ꯍꯥꯟꯅ ꯐꯪꯖꯈꯤꯕ ꯏꯆꯥꯅꯨꯄꯤꯅꯤ ꯊꯣꯏ ꯂꯤꯟꯊꯣꯏ ꯃꯃꯤꯠ ꯃꯅꯥ ꯆꯞ ꯌꯨꯡꯈꯠꯂꯤ ꯀꯣꯔꯧꯗ ꯃꯃꯤꯠꯅ ꯆꯥꯗꯧꯕ ꯃꯈꯩ ꯌꯦꯡꯉꯤ ꯃꯀꯣꯛꯇ ꯕ꯭ꯔꯖ ꯂꯤꯁꯤꯡ ꯍꯩꯊꯔꯛꯄꯒꯨꯝ ꯈꯟꯈ꯭ꯔꯦ ꯗꯗꯥꯒꯤ ꯑꯍꯥꯟꯕ ꯏꯆꯥ ꯑꯗꯨꯒ ꯑꯩꯅ ꯂꯤꯟꯊꯣꯏ ꯍꯦꯟꯅ ꯃꯈꯣꯜ ꯍꯧꯅ ꯀꯞꯄꯛꯏ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯑꯗꯨꯛ ꯆꯥꯎꯕ ꯋꯥꯐꯝ ꯑꯃ ꯂꯣꯠꯄꯤꯔꯝꯃꯤ ꯀꯔꯤꯒꯤꯅꯣ ꯗꯗꯥ ꯑꯩ ꯉꯁꯤꯗꯤ ꯌꯥꯝꯅ ꯄꯦꯟꯗꯤꯌꯦ ꯊꯣꯏ ꯑꯩ ꯃꯗꯨꯒꯤꯗꯃꯛꯇꯗꯤ ꯌꯥꯝꯅ ꯂꯥꯟꯈ꯭ꯔ ꯃꯥꯜꯂꯦ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯊꯣꯏ ꯅꯪꯒꯤ ꯅꯐꯝꯗ ꯑꯩ ꯀꯔꯤꯝꯇ ꯇꯥꯅꯤꯡꯗꯦ ꯑꯩ ꯅꯪꯕꯨ ꯇꯨꯀꯠꯆꯩ ꯑꯗꯨꯛ ꯊꯃꯣꯏ ꯄꯤꯛꯄ ꯑꯩꯕꯨ ꯂꯧꯅꯝ ꯇꯧꯗꯨꯅ ꯉꯁꯤ ꯐꯥꯎꯕ ꯊꯝꯕ ꯉꯝꯕ ꯅꯪꯒꯤ ꯊꯃꯣꯏꯗꯨꯕꯨ ꯀꯔꯝꯕ ꯊꯃꯣꯏꯅꯣ ꯊꯥꯖꯒꯟꯕ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯉꯁꯤꯗꯤ ꯊꯃꯣꯏ ꯁꯣꯛꯅ ꯋꯥꯔꯧꯏ ꯀꯣꯔꯧꯅ ꯊꯣꯏ ꯁꯦ ꯅꯪ ꯑꯩꯒꯤ ꯋꯥꯔꯤꯁꯦ ꯑꯃꯨꯛꯇ ꯍꯥꯟꯅ ꯇꯥꯈꯣ ꯀꯩꯗꯧꯔꯒꯦ ꯂꯤꯟꯊꯣꯏ ꯑꯗꯨꯃꯛ ꯀꯞꯄꯤ ꯄꯥꯎꯈꯨꯝꯁꯨ ꯄꯤꯗꯦ ꯀꯣꯔꯧꯅ ꯃꯇꯝꯗꯣ ꯑꯩ ꯆꯍꯤ 10 ꯁꯨꯗ꯭ꯔꯤ ꯑꯩꯈꯣꯏ ꯕꯕꯥ ꯄꯩꯁꯥ ꯇꯥꯟꯕ ꯌꯥꯝ ꯀꯜꯂꯤ ꯀꯔꯕꯥꯔ ꯃꯈꯜ ꯇꯧꯏ ꯕ꯭ꯂꯦꯛ ꯀꯔꯕꯥꯔꯗ ꯍꯧꯈꯤꯕꯅꯦꯅꯁꯨ ꯍꯥꯏ ꯑꯗꯨꯃꯛꯇꯗ ꯄꯦꯟꯗ꯭ꯔꯗꯨꯅ ꯑꯇꯩ ꯀꯔꯕꯥꯔ ꯃꯈꯜ ꯌꯦꯡꯂꯤꯉꯩ ꯕꯕꯥꯗꯨ ꯌꯥꯝꯅ ꯊꯦꯡꯅ ꯅꯨꯄꯤ ꯊꯤ ꯑꯩꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗ ꯌꯥꯝꯅ ꯑꯍꯟ ꯑꯣꯏꯁꯤꯜꯂꯦ ꯀ꯭ꯂꯥꯁ 10ꯒꯤ ꯇ꯭ꯌꯨꯁꯟ ꯊꯤꯟꯕꯗ ꯏꯃꯥꯟꯅꯕ ꯃꯌꯥꯝꯅ ꯅꯣꯏ ꯄꯨꯄꯨ ꯌꯥꯝ ꯐꯩ ꯈꯣꯠꯂꯤꯅ ꯍꯥꯏꯔꯛꯄꯗ ꯑꯩ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯕ ꯀꯥꯟ ꯄꯥꯎ ꯌꯥꯎꯈꯤ ꯑꯗꯨꯃꯛꯅ ꯑꯩꯕꯨꯗꯤ ꯅꯨꯄꯤ ꯉꯟꯅ ꯊꯤꯅꯅꯕ ꯏꯃꯥꯒ ꯋꯥꯔꯤ ꯀꯌꯥ ꯑꯩ ꯇꯥꯅ ꯑꯃꯗꯤ ꯇꯥꯗꯅ ꯇꯣꯏꯅ ꯁꯥꯟꯅꯈꯤ ꯏꯃꯥꯕꯨꯗꯤ ꯅꯍꯥꯟꯅꯤ ꯃꯃꯧ ꯃꯁꯛ ꯎꯕ ꯐꯪꯗꯅ BP ꯁ꯭ꯇ꯭ꯔꯣꯛ ꯇꯧꯔꯒ ꯂꯩꯈꯤꯗꯦ ꯑꯗꯨꯗꯒꯤ ꯕꯕꯥꯁꯨ ꯋꯥꯈꯜꯅ ꯈꯪꯁꯣꯟ ꯁꯣꯟꯖꯤꯟꯈꯤ ꯑꯩꯈꯣꯏ ꯃꯥꯝꯍꯜꯅ ꯅꯨꯄꯤ ꯑꯃ ꯃꯃꯤꯡꯅ ꯊꯣꯏꯕꯤ ꯃꯥꯒ ꯍꯥꯏꯅꯗꯨꯅ ꯂꯨꯍꯣꯡꯅꯕ ꯀꯟꯅ ꯍꯥꯏꯅꯔꯦ ꯑꯩ ꯌꯥꯅꯤꯡꯗ
babagi khalaga luhongbado yaki angang oibaga punsigi awaba masak khangdana pangnungda nungaiki lairik tamba phau graduation loisindana adumak tokthokki laibakna aigi nungai thokpal heman kibana isona warak pagira khangde adugi olakpa chahida laija unabada thoibidu laikitre ai tachengna angawba haibada oiki laijadi aigi ahal oiraba solaba babana ayamba nakolakpane aina susenai aigi he isane karamna nungsiroi yam nungsi luna tawi aduga thoibi kainabagi awabadi tapna tapna mangki college makha oina tamtharage haiduna amuk makha tamthai first year dagi hauraga sahi ahumuk manglure wakal mafung fadringaida yum palubanina apam nungsi khanglakte aisu inkhalakpanina madugi test tawning tlakki imanaba amana haina biduna thajaga nungsinaki manasu aibu atuki matik nungsi haiba aisu khangi aduna ai kanada suminamaga nungsinaba pamdabdagi mangonda aigi asengba wari loinamak liki numitudagi ma aingondagi lapthoknaba hotnaba horakki yamnasu kappi haiba pawsu ai tai adubu aina phana kanna haijarapsu amuk hanjinasi haibdi yakidre nungsibagi kaina maisa khangnaba yuda tainaba horakki yumdana luna nungsina tawjaramba laija yugi mayaina thina chaiba ngangba horakle ai ma uba yadre pangsauda sauningki aigi itawduda babasu thamoi laiman oiduna laikidre adugi maralsu aina laijada toina tainabire laija kappaga khangjaba natana upai laikide matam khara haukre nongma itha thajadana lambida thaja thengnaki aina kauduna khambada mana tana karisu khumamdana chenki ai thawai nungai mandabadagi yu ngaurag halaki chahi 7-9 ta ngairibi laijana haiboi haitaboi chak thongjarambani aina changsillaga thajana chenkhibagi nungai tabadu laijado oina tainabire mamit mamai khangdana phujille baba ai kari soikrage naiye baba adumaina phuno kapna cheli laija nangsu nama asibugi matung inkiba yadro aibu kayang kuida wanki haino nang ta sikro asi haiduna manakta leiramba chiarduna chen khriba mai kairomda langbada panpham chadna panbadagi khutakta gyan mangki lukhamdagi I tapna chentaraki ai nisa khangan halli laija baba lalese hogatlo baba nangona amukhana phuraroye hogatlo se laija hogatlo adubu ma amukhana khumlakidre mihul adumak mangkhre ai kari tawgadabano khangkide lekai da taklabasu ai soidana hatpi kragani kibadagi maninglonggi ahangba jaga amada kom tawraga phumjin kibane ahingduda laijabu khangba mi singda aina laija sikre aibse ngasi phok takri abok hoiromdadi hairubane adubu mi nate sani nangdi punsi ki mari tatnarabani haina hanna yinglakidre mane aidi sane thoi masa hatpa ngamba sane adubu nanga MU da thengna khibdagi aigi punsije semdoke sap yungna khankibane ngamsu ngamki aina nangonda wari do liruraga thajana hundok pirambagum hundok lomgadra kibdagi lot kibane laijana leramba thoklabadi hairamba suyabane ngalingaida masu leitrabanina aina lirubagi kanadre khanduna likidabane thoi nangpu nungsimanbagine thoi nangbu nungsimanbagi koroksu kapna wari singdoli linthoi su wangangde chap yungna tuminna lei kari khumdoina khangdre matomta mathamoi prok chakjai matamna hokhiduna ichantombigi sarda suloikre lintoina mamada asengba wari duli lidre maiba afawa amata thibiraknaba mamada sinarami korona yum hongsi haibani adubu lintoina yadre angang khaidasu karimta khanghandre yumduda adumak halai ayukna na lakpana numit leiringaida yum yaure hek yaubaga inkolgi maikai sinba tungna khoiju lekham thado oireina mama kaigi khoiju lekham tharino laitingi changdanaba mama na sum thadokpanida hayengdagi school kaba horadonina lairik parurodana hoi mama nungdangi chak toknaraba matamni mayai kada poirei liklai korou kunna tv yengli lintoina ko likloisilli poireina channel hongo haina haigen liklai da onsilakpada liklai gi mangaktu maning mamang onthoklaga leirami poireina khanghaudana ima haina lauraga khangchong chongkatli korausu liklai su punna khangi ipa pakhatna korauna tungo kaidaurage liklaina tamo kiye kaino
Poirei liklai da ngahak yengi kirambadu phakre haibubu wangang ba thokidre korona kaidorage haibne ibungo Linthoi su pakhatna chenslei Linthoina dada kaidore korona khangde laukhai lauramaga tumina lerisni Linthoina aidi ipa phakalure Linthoi di thabak mayam ama loisinba loibada pung 13 makhai tare korodi wamanduna isi sina tumthakre tanjaduda yumthakta karigumba khara thadarakpadona makhol tarakki Linthoi khangprek khangduna uitharudu mamit khangsingingi poireisu tarami ima hojiki to karino noba kenba male Linthoina aisu khalamine noba ko kenbo oijatlana kibadi kire adubu poirei ki khini khanduna ki dabu sare tumu bungo thenge maning thong hangdok padawna thong makhol amuk thoglei Linthoi masadu tu khyok chungi poireina ima nang maning thong lolamba kawrabo Linthoina aibu lolam dabrane londi lolam banida mama yunge ko kadai torsto noi papagi lukhum da leibane amukta pirau porei kumtharak tuna pi poireina seima tapna maning thong lam da thorai ahing oibana kana su chekmok lawbagi makhol su tade tors kap tuna ko yengi thong su lolami nungsi setpagi bhab na oiramale khanna amuk jangak lami lolama boima lolame napana mapan thok lobada kawram labajani tumoko thenge Linthoi wakhal da mawon khali aikhoi madubu maibudu unadriba jala khara thuna thabirak labadi phagadabani asumna matam haukhiduna nongale mayam chak chanari liklaina asum charambadagi liklaina mama nang tungda asi haiduna peri tawduna makhut pau hamdana mapada kanna kotsilli poireina kaino san imai matungda kana su leitana miki thi sidi nungtil sidabu korona se onthoro obemba amukta yengo se bema kanam leitiaba Linthoi tung onthok yengi kedoragi liklai kanam leitiye liklaina mapada konsil lambudagi tapna kina leithoroklaga michi amatang pangthok amuk mamagi matungdi yengi hena kanna konsilai papa makhol nikna kaptuna mamagi tungdai nupi se ayamna kijaye papa ayam kijaye aingona sumamit khana yengi papa Linthoina dada angang se lai ona ramdau male mai amuta kan thon sira korona bungo nangam ta lobiruso khoizu lekham okthok pisi mekuk tu ga puro punna kambi ka ko poirei khara ki ba hurai phuk hogotuna chatki korona bema chatombi se isagi papa lai sidi yengo kanam leiteba mit pango bema poireina puraktuna thagalli aduga mama da pi Linthoina dada angang doi ngoda amta piro bema se kandoksi se mama gi nak ta laose liklaina mama ayam kiye hojiki no pi do lairibo asi haiduna mamit pangthoktana khoizu leikham tharibudo kanthoi Linthoina bungo aisanse phamungda ngak pothaluge tanjatu da nungchichu kanna silaklammi thongnauchu makhol thokna haiba horei numittuma koroksu thabak chatre nungdang matam oisilakle nungchit akhak arau yauna tawri poreina nongle nungchit tawdora male papa ai thongnau singche lonsiluge korona hoine ngahaktang sida kadom daginone phajana lonsilam poireina mama gi thongnaudo lonsinge tawbuga sumang matonda musi nupi macha amagi saktam manba ama phat launa thuna chatkibda ubada papa haina khanglau laurai korona kedore bungo adu pakhatna lauriduna poireina aikhoi sumangda mi ama lepamme mangkhre papa angang sumale huran phra khangdiye korona nongi mami phakpasida wakhalna oramganida hojikpu kadaidagi huran bana bungo poirei mapagi manak matung tapna changai manakongda angang amaga mamaga nokpagi makhol tarei poireina papa aikhoi chan phagra male maya higat pa hore etu Linthoina liglai sumlamlaga thoraktuna hairei kaino bungo chandu tumhore kanano higalibo poireina kaino haisibuima hojikta changa imaga nokpagi makhol taida aibo Linthoina masaga nuaitaba male adugi sumbirambane tumhori haiba bemadi dada angang manakta ngahakta hipiramo mikap thorakpada leiramdradi amuk khangkhot tawni korona hoi bungo nangsu chak ngana charaga tumnabu tawsing asidi noisuba onthokba wangakta hek ngangladana asumna ngangduna sangki tanjaduda sumang lomdagi safu kanna yungi walda sasanna wairakpagum thilakpagum tawrai kari oijano khanduna korau mamang thong hangduna
sumangi nak get koyeng yengi kana su udabduda get lanthok yenge tawda magi matungda nupi ama imungda khonglai thuna chensinki hai kanano imung changli do kanano haibani ne he asumna lauduna kanna tanare linthoina dada kana amula ke tanja sida kana dunu lauri dubo korau mara lairaba amagum khummi ha kana sunateda haudong ama chen khibiduda mi oiraba khalure nangi khojule kamdo khareyam thado omukta linthoina hoi hoi dada angang manakta amukta leibiru somi korauna hairaga tumina changki maningda kolik sakhaibagi makhol ama tarai linthoina haudong oira male amukta yenglukike asumna yenglubu matamdati kolikti mapok kaidana ngasai leihobom fibamda adumak leirami linthoi masapumba tu chungi laining thok sana mahibu khurumduna mabukning phajinduna phattanungdari thohan biganu haina khurumjai poireisu lairik parambadagi tumtharami korauna bungo tumabunangbo poireina nupi khonjelda suru suru naisilaga khumai tumdriye korauna karino namai khonjel sariro nangidubu bungo poirei nupi khonjelda adumak makha tarai papa ikhangdrabo korauna sauning laduna khanglaw lawi bungo ngawrabo nangbo ha poirei masadu humangna punglu lupi yamna wana mapabu kaurai korau kangkhal haidoktuna yengbada oiramliba mawongduda pakhatna masabu kauraga nami singuse boire papana kaurisi tabro kangkhalga achukna tharamni sibu kariginu bungo masa nomduna hudoi poireina marwal fairaga warwal suboi sudoboi lat launam hairai mathakta papa kangkhal mathakki paklangda nupi papa nupi angang nupi korauna amu karino nang hairidubo se nami singwaibne bungo humangdu taithokpi poirei amuk tuminna yaholaga tumthaki linthoina kedoreda angang manakta ngahakta leibiramo hairaga korauna bungo se wanglak nangi tawbujani adugi haudok nambane tumthakre hujikpudi tanjaduda amuk nupi masa ama nahiraga yamna ningamdana kappagi khonjel chap manana korok su linthoi su tarami linthoina akiba phajillaga yamnak na takhre dada hek thangnaba kasidagi male korok su ki daba sai hoine onthokna nangna takhre mayek siangna asum taba hingalei ayingluge leiramuko linthoina karino ngasi tari batawri bo mayam sibo mango eramadi nungai khranida imada maiba matharaknabudi haramlabane asi pumba dadana thon mangaktane asi hairaga linthoi kappi tanjaduda liklaina mamabu kanna kaurai liklaina kauwa makhol tabda mafi taithoktuna magi manakta changsilli linthoina bema tumba yadrabo sabo se mamaga tumsise asi haiduna yenglubdadi isi sina liklai adumak tummaga leirami amakachu mama haina kaurai linthoi onthok lubda angang nupi macha ama mitmang uramaga amuk swai mangki kidaba saramadu upai lekide kimanbadagi liklaibu kanna konsilaga korok changlakpu oina ngairami wangang ba thokkhidre tanjaduda lengjumda kanagumba amana khutna tapna pairaga tunglomdagi onthor o haiba matagum chingle linthoi kina tapna chongliba mihuldu fajillaga araibi thongna phudoktuna onthorai korou oirambaduda khangkon konsilli khonjel nikna kappaga hari dada karino asuk thuna asuk yam thina tawraklibu matawsibo isa singse karamna leiba ngangani sidi thuna mak maiba matana na batawse dada ekhoigidi araibane angang anigi makokta sigi akibagi wakhal ama suhaningde asi haina ringai tanjaduda yumthakta nungjeng amuk chairakpagi makhol tarai liklaina naheraga kapagi makholsu hauna tarami adubu liklaidi mamagi tampakta ningaidana tuminna adumak tumli linthoisu liklai kapagi makholdu tabda masa pumba tu chunglammi kapli amuk tawrai karino dada tawriba matawsibo koroksu mabukning phathajaraga pakhatkinu thoi simak tawgani haibadi khaludabani aisu kok ngawre linthoina ibumoti korona amuk khumlaklammi aigi phamungda asumna ahingdumadi haukhre nonganbaga korau lekaidugi mi singda hanglaga maiba ahiba ahum marigi maming hangduna thiba chali ama fawba thengnarakte kona thangda ta leiren jaugi manakta laktuna ngarang ahingi thodok tamlami leiren jauna ibungo asum tawrasi langla langjin khangdana pangtok tawba yade thawai migi warini aduna yumduda ai amukta laklaga thodokto thorakpagi maram hana thidoktaba yaroi natrabadi noida su awaba sum oiraga leirani aina su karisu tawba ngamoi korona hoisumme ado lambi tensinnabu oina wari su lizarage khura wari asengbadi asini
ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯧꯈ꯭ꯔꯕ ꯋꯥꯔꯤꯁꯤꯡꯗꯣ ꯂꯤꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯥꯛꯄꯅ ꯀꯣꯔꯧꯒꯤ ꯌꯨꯝ ꯌꯧꯔꯛꯄꯗ ꯒꯦꯠꯀꯤ ꯋꯥꯡꯕꯗꯒꯤ ꯁꯨꯃꯥꯡꯗ ꯄꯨꯡꯖꯥꯜ ꯃꯣꯏꯕꯨꯡ ꯈꯣꯡꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯀꯣꯔꯧ ꯃꯁꯥꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯏ꯫ ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯕꯖꯥꯠꯅꯣ ꯈꯟꯗꯨꯅ ꯈꯣꯡꯂꯩ ꯊꯨꯅ ꯀꯟꯅ ꯆꯦꯟꯁꯤꯜꯂꯤ꯫ ꯀꯣꯔꯧꯅ ꯄꯥꯈꯠꯅ "ꯀꯩꯗꯧꯔꯦ ꯊꯣꯏ? ꯀꯔꯤꯅꯣ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ? ꯂꯤꯛꯂꯥꯏ ꯄꯣꯏꯔꯩ ꯀꯔꯤꯁꯨ ꯇꯧꯗꯕ ꯅꯠꯇ꯭ꯔꯣ ꯊꯣꯏ?" ꯂꯤꯟꯊꯣꯏꯅ ꯀꯣꯔꯧ ꯎꯕꯗ ꯀꯞꯈꯠꯂꯛꯏ꯫ "ꯗꯗꯥ, ꯏꯕꯦꯝꯃꯗꯣ ꯍꯧꯖꯤꯛꯐꯥꯎ ꯊꯤꯕ ꯈꯪꯗ꯭ꯔꯤꯌꯦ꯫ ꯉꯁꯥꯏ ꯗꯗꯥꯅ ꯍꯦꯛ ꯆꯠꯈꯤꯕꯒ ꯑꯗꯨꯝ ꯂꯩꯔꯝꯗ꯭ꯔꯦ꯫ ꯑꯩ ꯊꯤꯕ ꯌꯥꯕ ꯊꯤꯔꯦ꯫ ꯏꯃꯥꯅ ꯍꯥꯏꯕ ꯃꯥꯏꯕꯗꯣ ꯑꯗꯨ ꯂꯥꯛꯇꯨꯅ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯑꯉꯥꯡꯗꯣ ꯍꯥꯟꯅ ꯊꯤꯈꯤꯁꯦ ꯍꯥꯏꯗꯨꯅ ꯇꯧꯔꯤꯁꯤꯅꯦ꯫ ꯗꯗꯥ, ꯑꯩꯒꯤ ꯏꯆꯥ ꯄꯤꯌꯣ꯫ ꯗꯗꯥ, ꯑꯩꯒꯤ ꯂꯤꯛꯂꯥꯏ ꯄꯤꯌꯣ." ꯀꯣꯔꯧꯁꯨ ꯃꯄꯤ ꯏꯔꯥ ꯆꯦꯟꯅ "ꯍꯥ, ꯀꯔꯤꯅꯣ ꯍꯥꯏꯔꯤꯁꯤꯕꯣ? ꯄꯄꯥꯒꯤ ꯏꯕꯦꯝꯃ ꯂꯤꯛꯂꯥꯏ, ꯅꯪꯕꯨ ꯀꯗꯥꯏꯗ ꯂꯩꯔꯤꯅꯣ?" ꯂꯩꯔꯝꯂꯤꯕ ꯃꯥꯏꯕꯗꯨꯅ "ꯏꯕꯦꯝꯃ, ꯑꯉꯥꯡꯗꯣ ꯏꯃꯨꯡꯗ ꯑꯃꯨꯛꯇꯪꯒ ꯌꯦꯡꯕꯤꯔꯨꯒꯦꯔꯥ? ꯃꯄꯥꯜꯗꯗꯤ ꯊꯥꯖꯗ꯭ꯔꯦ." ꯑꯁꯤ ꯍꯥꯏꯔꯒ ꯃꯣꯏꯕꯨꯡ ꯑꯃꯨꯛ ꯍꯧꯅ ꯈꯣꯡꯒꯠꯂꯤ꯫ ꯂꯤꯟꯊꯣꯏ, "ꯗꯗꯥꯒ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯔꯨꯔꯁꯦ." ꯄꯣꯏꯔꯩꯁꯨ ꯃꯃꯥ ꯃꯄꯥꯒꯤ ꯃꯇꯨꯡ ꯏꯟꯅꯩ꯫ ꯑꯁꯨꯝꯅ ꯏꯃꯨꯡꯗ ꯑꯃꯨꯛꯀ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯔꯣꯏꯕꯗ ꯏꯀꯣꯝ ꯀꯣꯝꯅ ꯃꯌꯥꯏ ꯀꯥꯒꯤ ꯁꯣꯐꯥ ꯃꯆꯤꯗ ꯇꯥꯁꯤꯟꯗꯨꯅ ꯇꯨꯃꯤꯟꯅ ꯐꯝꯂꯒ ꯂꯩꯔꯝꯃꯤ꯫ ꯆꯦꯟꯁꯤꯜꯂꯒ ꯃꯆꯥꯕꯨ ꯄꯣꯡꯈꯠꯂꯤ, ꯀꯞꯅ ꯀꯞꯅ ꯃꯃꯤꯠ ꯃꯃꯥꯏ ꯈꯪꯗꯅ ꯆꯨꯞꯄꯤ꯫ ꯂꯤꯟꯊꯣꯏꯅ "ꯕꯦꯝꯃ ꯂꯤꯛꯂꯥꯏ, ꯅꯪ ꯉꯁꯥꯏꯗꯩ ꯀꯗꯥꯏ ꯆꯠꯂꯨꯒꯦ? ꯅꯪꯕꯨ ꯏꯃꯥꯗꯤ ꯅꯪꯕꯨ ꯊꯤꯕꯗ ꯊꯋꯥꯏ ꯀꯌꯥ ꯋꯥꯔꯨꯔꯦ꯫ ꯗꯗꯥ, ꯃꯄꯥꯜꯒꯤ ꯄꯂꯥꯁꯤꯡꯗꯣ ꯄꯥꯎ ꯑꯃꯨꯛꯇ ꯄꯤꯕꯤꯔꯨꯆꯣꯕ, ꯑꯗꯨꯒ ꯑꯍꯥꯟꯕꯒꯤ ꯑꯣꯏꯅ ꯃꯣꯏꯒꯤ ꯗꯈꯤꯅꯥꯁꯨ ꯈꯔꯒ ꯀꯠꯄꯤꯔꯝꯃꯣ." ꯄꯣꯏꯔꯩꯅ "ꯏꯃꯥ, ꯑꯩꯁꯨ ꯉꯁꯥꯏꯗꯩ ꯁ꯭ꯋꯥꯏꯗ ꯀꯣꯏꯌꯦꯡ ꯌꯦꯡꯉꯦ, ꯀꯃꯥꯏ ꯎꯗ꯭ꯔꯤꯅꯣ ꯈꯪꯗꯦ." ꯂꯤꯛꯂꯥꯏꯅ "ꯃꯃꯥꯅ ꯉꯁꯥꯏꯗꯩ ꯑꯩꯕꯨ ꯊꯤꯕꯗꯣ ꯑꯩ ꯎꯏꯌꯦ꯫ ꯑꯩꯅ ꯃꯃꯥ ꯀꯟꯅ ꯀꯧꯋꯦ, ꯃꯃꯥꯅꯗꯤ ꯁꯨꯛꯇꯥ ꯍꯦꯛ ꯇꯥꯗꯦ꯫ ꯑꯩ ꯌꯥꯝꯅ ꯋꯥꯏ, ꯌꯥꯝꯅꯁꯨ ꯀꯤꯌꯦ ꯃꯃꯥ." ꯂꯤꯟꯊꯣꯏꯅ "ꯍꯧꯖꯤꯛꯇꯤ ꯃꯃꯥꯅ ꯇꯥꯔꯕꯁꯤꯗꯤ, ꯃꯃꯥ ꯂꯩꯌꯦ, ꯏꯆꯥ ꯀꯔꯤꯁꯨ ꯇꯧꯔꯔꯣꯏꯌꯦ." ꯃꯄꯥꯟꯗ ꯃꯌꯥꯝ ꯆꯠꯅꯈ꯭ꯔꯕ ꯇꯨꯡꯗ ꯃꯥꯏꯕ ꯑꯅꯤꯃꯛ ꯋꯥ ꯇꯥꯟꯅꯔꯝꯃꯤ꯫ ꯀꯣꯔꯧꯅ "ꯈꯨꯔꯥ, ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯔꯤ ꯑꯃꯨꯛ ꯇꯧꯒꯅꯤ?" ꯑꯅꯤꯁꯨꯕ ꯃꯥꯏꯕꯗꯨꯅ "ꯑꯩꯗꯤ ꯏꯆꯥꯒꯤ ꯊꯋꯥꯏ ꯄꯨꯔꯝꯃꯗ꯭ꯔꯥ ꯍꯥꯏꯅ ꯂꯋꯥꯏ ꯂꯨꯇꯣꯟ ꯁꯥꯠꯂꯨꯔꯦ ꯅꯣꯏꯒꯤ ꯋꯥꯔꯤꯗꯨꯗ." ꯂꯩꯔꯦꯟꯖꯥꯎꯅ "ꯍꯧꯖꯤꯛ ꯑꯃꯨꯛ ꯄꯟꯊꯔꯒꯨꯝꯁꯤ ꯏꯕꯨꯡꯉꯣ꯫ ꯅꯪ ꯌꯥꯝꯅ ꯊꯨꯅꯅꯦ ꯍꯩꯔꯝ ꯇꯔꯦꯠ ꯂꯩꯔꯝ ꯇꯔꯦꯠ, ꯂꯥꯡꯊ꯭ꯔꯩ ꯃꯇꯣꯟ, ꯇꯤꯡꯊꯧ ꯃꯅꯥ, ꯄꯨꯈ꯭ꯔꯤꯒꯤ ꯅꯠꯇ꯭ꯔꯒ ꯇꯨꯔꯦꯜꯒꯤ ꯏꯁꯤꯡ ꯑꯁꯦꯡꯕ, ꯇꯥꯏꯔꯦꯟ ꯄꯨꯡꯐꯥꯏ ꯃꯅꯥ, ꯑꯗꯨꯒ ꯂꯩꯈꯤꯗ꯭ꯔꯕ ꯅꯆꯥꯒꯤ ꯃꯊꯧ ꯃꯉꯝ ꯂꯣꯏꯁꯤꯟꯅꯅꯕ ꯆꯔꯨ ꯈꯔꯒ, ꯆꯔꯨꯗꯨꯅꯅꯦ ꯃꯍꯥꯛꯀꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯄꯣꯠꯂꯣꯏꯒꯗꯕꯅꯤ." ꯑꯅꯤꯁꯨꯕ ꯃꯥꯏꯕꯗꯨꯅ "ꯌꯥꯔꯤꯕ ꯃꯈꯩ ꯊꯨꯅ ꯊꯤꯔꯛꯅꯕ ꯇꯧ, ꯅꯠꯇ꯭ꯔꯕꯗꯤ ꯅꯍꯥꯛꯀꯤꯁꯨ ꯈꯨꯗꯣꯡꯊꯤꯕ ꯂꯥꯛꯄ ꯌꯥꯏ꯫ ꯃꯔꯨ ꯑꯣꯏꯅ ꯅꯍꯥꯛꯄꯨꯅꯤ ꯃꯍꯥꯛꯅ ꯇꯥꯟꯅꯒꯦ ꯈꯜꯂꯤꯕꯁꯤ, ꯑꯁꯣꯟꯕ ꯑꯉꯥꯡꯁꯤꯡꯗ ꯍꯥꯟꯅ ꯇꯥꯏꯅꯔꯛꯄꯒꯤ ꯋꯥꯅꯤ." ꯂꯩꯔꯦꯟꯖꯥꯎꯅ "ꯑꯩꯅ ꯁ꯭ꯋꯥꯏꯗ ꯑꯇꯩ ꯃꯄꯣꯠ ꯃꯆꯩ ꯑꯇꯩ ꯆꯪꯒꯗꯕ ꯃꯄꯣꯠ ꯃꯔꯝ ꯂꯥꯡꯂꯝꯂꯒꯦ, ꯁꯣꯝꯒ ꯑꯣꯏꯅ ꯆꯠꯄꯤꯔꯨꯕꯅ ꯊꯨꯔꯅꯤ, ꯑꯉꯥꯡꯁꯤꯅ ꯈꯪꯗ꯭ꯔꯕꯁꯨ." ꯀꯣꯔꯧꯅ "ꯑꯗꯨꯅ ꯐꯔꯅꯤ, ꯈꯔ ꯊꯨꯅ ꯍꯟꯖꯔꯒꯦ, ꯆꯠꯂꯁꯤꯔꯥ?" ꯀꯣꯔꯧꯒ ꯃꯥꯏꯕꯗꯨꯒ ꯍꯥꯊꯨ ꯍꯥꯊꯨ ꯆꯠꯈꯤ꯫ ꯂꯩꯔꯦꯟꯖꯥꯎꯅ "ꯏꯕꯦꯝꯃ, ꯑꯉꯥꯡ ꯑꯅꯤꯗꯤ ꯁꯨꯅ ꯂꯩꯔꯦꯀꯣ?" ꯂꯤꯟꯊꯣꯏꯅ "ꯈꯨꯔꯥ, ꯂꯩꯌꯦ, ꯑꯅꯤꯃꯛ ꯑꯩꯒ ꯂꯩꯃꯤꯟꯅꯖꯔꯤ." ꯂꯩꯔꯦꯟꯖꯥꯎꯅ "ꯐꯔꯦ, ꯑꯗꯨꯋꯥꯏꯗ ꯍꯦꯟꯗꯣꯛꯂꯅꯨꯀꯣ, ꯑꯃꯒ ꯑꯃꯠꯇ ꯊꯥꯗꯣꯛꯅꯗꯅ ꯂꯩꯌꯨ꯫ ꯑꯩꯈꯣꯏ ꯊꯕꯛꯁꯦ ꯂꯣꯏꯗ꯭ꯔꯤꯐꯥꯎ ꯂꯦꯡꯗꯅ ꯂꯩꯌꯨꯀꯣ ꯏꯕꯦꯝꯃ." ꯄꯣꯏꯔꯩꯅ "ꯀꯔꯤꯒꯤꯅꯣ ꯃꯃꯥ, ꯀꯔꯤ ꯇꯧꯗꯣꯏꯅꯣ?" ꯂꯤꯟꯊꯣꯏꯅ "ꯏꯃꯨꯡꯁꯤꯗ ꯂꯥꯏ ꯐꯠꯇꯕ ꯆꯪꯉꯦ, ꯑꯗꯨꯒꯤ ꯇꯥꯟꯊꯣꯛꯇꯣꯏꯅꯦ ꯕꯨꯡꯉꯣ꯫ ꯀꯔꯤꯝ ꯀꯤꯕ ꯌꯥꯗꯦꯀꯣ, ꯀꯩꯁꯨ ꯅꯠꯇꯦ, ꯃꯃꯥꯅ ꯂꯣꯏꯅ ꯉꯝꯃꯤ ꯃꯣꯏꯗꯤ." ꯂꯤꯛꯂꯥꯏꯅ "ꯏꯃꯥ, ꯑꯩ ꯌꯥꯝꯅ ꯀꯤꯖꯩꯌꯦ." ꯄꯣꯏꯔꯩ ꯇꯥꯁꯤꯜꯂꯒ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯐꯝꯃꯤ꯫ "ꯆꯟ, ꯀꯩꯁꯨ ꯇꯧꯔꯣꯏꯗ." ꯀꯣꯔꯧꯁꯨ ꯄꯣꯠꯂꯝꯁꯤꯡꯗꯨ ꯁꯨꯅꯕ ꯊꯤꯔꯨꯔꯒ ꯍꯜꯂꯛꯄꯗ ꯅꯨꯃꯤꯠ ꯇꯥꯒꯗꯧꯔꯦ꯫ ꯑꯇꯣꯞꯄ ꯃꯥꯏꯕꯗꯨꯗꯤ ꯂꯩꯔꯦꯟꯖꯥꯎꯁꯨ ꯂꯩꯔꯕꯅꯤꯅ ꯃꯥ ꯌꯥꯎꯗ꯭ꯔꯕꯁꯨ ꯌꯥꯔꯅꯤ, ꯂꯝ ꯂꯥꯞꯄꯅꯤꯅ ꯍꯟꯈ꯭ꯔꯒꯦꯅ ꯍꯟꯈ꯭ꯔꯦ꯫ ꯀꯣꯔꯧꯅ "ꯄꯣꯠ ꯆꯩꯗꯤ ꯂꯣꯏꯅ ꯁꯨꯔꯕ ꯈꯜꯂꯤ, ꯑꯃꯨꯛꯇꯒ ꯌꯦꯡꯕꯤꯌꯨ ꯈꯨꯔꯥ." ꯂꯩꯔꯦꯟꯖꯥꯎꯅ "ꯁꯨꯔ ꯃꯥꯜꯂꯦ, ꯊꯦꯡꯈ꯭ꯔꯒꯅꯤ, ꯂꯣꯏꯁꯤꯟꯅꯅꯕ ꯑꯃꯨꯛꯇ ꯇꯧꯁꯤ꯫ ꯃꯁꯤ ꯃꯊꯧꯁꯦ ꯂꯣꯏꯗ꯭ꯔꯤ ꯐꯥꯎꯕ ꯅꯣꯏ ꯂꯩꯐꯝ ꯆꯥꯐꯝꯒ ꯑꯃꯠꯇ ꯈꯪꯂꯔꯣꯏ." ꯀꯣꯔꯧꯅ "ꯏꯁꯥꯁꯦ ꯇꯞ ꯇꯥꯔꯦ ꯈꯨꯔꯥ, ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯅꯤꯡꯉꯦ, ꯑꯩ ꯌꯥꯎꯗꯕ ꯁꯨꯡꯌꯥꯃꯨꯛ ꯌꯥꯗꯕ꯭ꯔꯥ?" ꯂꯩꯔꯦꯟꯖꯥꯎꯅ "ꯌꯥꯎꯕꯅꯗꯤ ꯐꯕꯅꯤ, ꯑꯗꯨꯕꯨ ꯑꯩ ꯁꯨꯝ ꯍꯣꯠꯅꯔꯒꯦ, ꯅꯪ ꯉꯥꯏꯍꯥꯛ ꯄꯣꯊꯥꯒꯦꯁꯨ ꯄꯣꯊꯥꯖꯔꯨꯔꯣ." ꯑꯁꯨꯝꯅ ꯂꯩꯔꯦꯟꯖꯥꯎꯅ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟ ꯇꯧꯗꯨꯅ ꯆꯔꯨꯅ ꯁꯥꯕ ꯂꯥꯏꯖꯒꯤ ꯄꯥꯡꯒꯣꯡ ꯑꯗꯨꯕꯨ ꯃꯩ ꯊꯥꯅꯕ ꯍꯣꯠꯅꯒꯦ ꯍꯦꯛ ꯇꯧꯕꯒ ꯏꯃꯨꯡꯗꯒꯤ ꯂꯤꯟꯊꯣꯏꯅ ꯌꯥꯝꯅ ꯄꯥꯈꯠꯅ ꯋꯥ ꯉꯥꯡꯕ ꯊꯣꯛꯇꯅ "ꯈꯨꯔꯥ, ꯗꯗꯥꯁꯦ ꯑꯃꯨꯛ ꯀꯩꯅꯣꯝ ꯇꯧꯈ꯭ꯔꯦ." ꯐꯃꯨꯡ ꯅꯥꯀꯟꯗ ꯎꯕꯗ ꯇꯝꯊꯤꯔꯕ ꯅꯨꯄꯤ ꯃꯆꯥ ꯑꯃꯒꯤ ꯁꯛꯇꯝ ꯑꯃ ꯑꯃꯨꯛ ꯊꯣꯔꯛ ꯑꯃꯨꯛ ꯃꯥꯡ ꯀꯣꯔꯧꯒꯤ ꯊꯋꯥꯏ ꯄꯨꯔꯒꯦ ꯍꯥꯏꯕ ꯃꯇꯥꯒꯨꯝ ꯁ꯭ꯋꯥꯏ ꯃꯥꯡꯗꯨꯅ ꯃꯈꯨꯠ ꯇꯤꯡꯊꯣꯛꯇꯨꯅ ꯀꯣꯔꯧꯒꯤ ꯃꯈ꯭ꯋꯥꯔꯤ ꯇꯝꯅ ꯃꯦꯠꯅꯕ ꯍꯣꯠꯅꯔꯤ꯫ ꯃꯗꯨ ꯎꯕꯗ ꯂꯤꯟꯊꯣꯏꯗꯤ ꯀꯤꯃꯟꯗꯅ ꯑꯗꯨꯃꯛ ꯋꯥꯟꯊꯈꯤ꯫ ꯂꯤꯛꯂꯥꯏꯗꯤ ꯄꯣꯏꯔꯩꯗ ꯀꯟꯅ ꯀꯣꯟꯁꯤꯜꯂꯒ ꯃꯃꯥꯕꯨ ꯀꯧꯔꯒ ꯀꯞꯄꯝꯃꯤ꯫ ꯂꯩꯔꯦꯟꯖꯥꯎ ꯇꯥꯏꯔꯦꯟ ꯃꯅꯥ ꯈꯤꯛꯇꯨꯅ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯆꯪꯉꯛꯏ꯫ ꯀꯣꯔꯧꯗꯤ ꯃꯪꯂꯥꯛꯅꯕꯒꯨꯝ ꯃꯃꯤꯠ ꯃꯅꯥ ꯌꯨꯡꯈꯠꯇꯨꯅ ꯌꯥꯝꯅ ꯋꯥꯅ ꯁꯣꯔ ꯐꯨꯡꯒꯠꯇꯨꯅ ꯈꯥꯡꯂꯤ꯫ ꯂꯩꯔꯦꯟꯖꯥꯎ ꯈꯣꯡꯂꯩ ꯊꯨꯅ ꯊꯣꯔꯛꯇꯨꯅ ꯆꯔꯨꯒꯤ ꯄꯥꯡꯒꯣꯡ ꯑꯗꯨ ꯃꯩ ꯊꯥꯅꯕ ꯑꯃꯨꯛ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯨꯡꯁꯤꯠꯅ ꯀꯟꯅ ꯁꯤꯠꯄꯅ ꯃꯩ ꯆꯨꯈꯠꯄꯁꯨ ꯄꯥꯛ ꯍꯦꯛ ꯉꯝꯂꯝꯗꯦ꯫ ꯀꯥꯏꯅꯊꯪꯗ ꯀꯦꯔꯣꯁꯤꯟꯅ ꯉꯝꯂꯛꯇꯗꯨꯅ ꯄꯦꯇ꯭ꯔꯣꯜ ꯑꯣꯏꯅ ꯊꯤꯔꯒ ꯍꯩꯖꯤꯟꯗꯨꯅ ꯃꯩ ꯊꯥꯔꯝꯃꯤ꯫
ꯃꯩꯗꯨꯅ ꯆꯥꯛꯄ ꯇꯪꯈꯥꯏ ꯆꯟꯁꯤꯜꯂꯛꯄꯗ ꯂꯩꯔꯦꯟꯖꯥꯎ ꯏꯃꯨꯡꯗ ꯑꯃꯨꯛ ꯆꯪꯂꯛꯇꯨꯅ ꯏꯃꯨꯡꯒꯤ ꯑꯃꯗꯤ ꯌꯨꯝꯒꯤ ꯑꯀꯣꯏꯕꯗ ꯄꯨꯝꯅꯃꯛ ꯀꯣꯏꯗꯨꯅ ꯃꯆꯤꯟꯗ ꯂꯥꯏꯁꯣꯟ ꯃꯌꯥꯝ ꯑꯃ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯆꯠꯂꯤ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯄꯣꯠꯂꯣꯏꯕ ꯑꯗꯨꯒꯤ ꯃꯊꯧ ꯃꯉꯝ ꯂꯣꯏꯔꯦ ꯕꯕꯥ ꯅꯆꯥꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕ ꯄꯣꯛꯂꯕꯗꯤ ꯃꯃꯥꯒꯤ ꯄꯤꯕꯨꯛꯅꯨꯡꯗ ꯃꯤꯇꯝꯂꯤꯕ ꯇꯥꯏꯕꯪ ꯐꯥꯎꯗ꯭ꯔꯤꯕ ꯑꯉꯥꯡ ꯑꯗꯨ ꯑꯣꯏꯅ ꯍꯟꯖꯔꯛꯀꯦ ꯃꯁꯤꯅ ꯑꯩꯒꯤ ꯕꯕꯥꯒꯤ ꯃꯔꯥꯜ ꯄꯨꯝꯅꯃꯛ ꯄꯤꯕ ꯑꯣꯏꯔꯁꯅꯨ ꯕꯕꯥ ꯉꯁꯤꯗꯤ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯏꯖꯒꯤ ꯊꯋꯥꯏꯅ ꯅꯤꯡꯉꯝꯗꯅ ꯇꯞꯅ ꯇꯞꯅ ꯃꯃꯤ ꯁꯥꯝꯈꯤ ꯀꯟꯅ ꯁꯤꯠꯂꯝꯕ ꯅꯨꯡꯁꯤꯠꯁꯨ ꯆꯞ ꯆꯞ ꯂꯦꯞꯈ꯭ꯔꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯂꯤꯟꯊꯣꯏꯁꯨ ꯒ꯭ꯌꯥꯟ ꯂꯥꯛꯏ ꯀꯣꯔꯧꯗꯤ ꯐꯃꯨꯡꯗ ꯑꯗꯨꯃꯛ ꯂꯦꯡꯗꯅ ꯍꯤꯞꯂꯤ ꯂꯤꯟꯊꯣꯏꯅ ꯈꯨꯔꯥ ꯂꯩꯔꯦꯟꯖꯥꯎꯅ ꯄꯥꯈꯠꯂꯨꯔꯅꯨꯗ ꯍꯧꯖꯤꯛꯇꯤ ꯀꯔꯤꯝꯇ ꯇꯧꯔꯔꯣꯏ ꯈꯨꯔꯥꯅ ꯄꯨꯝꯅꯃꯛ ꯐꯅꯕ ꯁꯤꯟꯈ꯭ꯔꯕꯅꯤ ꯀꯔꯤꯁꯨ ꯋꯥꯅꯤꯡꯉꯥꯏ ꯀꯤꯅꯤꯡꯉꯥꯏ ꯑꯃꯠꯇ ꯂꯩꯔꯔꯣꯏ ꯂꯤꯟꯊꯣꯏꯅ ꯈꯨꯔꯥ ꯑꯗꯨꯒ ꯗꯗꯥꯁꯦ ꯂꯩꯔꯦꯟꯖꯥꯎꯅ ꯃꯥꯒꯤ ꯃꯁꯥꯁꯦ ꯅꯨꯄꯤ ꯃꯆꯥꯗꯨꯒꯤ ꯊꯋꯥꯏꯒ ꯃꯨꯛꯅꯔꯨꯕꯒꯤ ꯈꯔ ꯅꯝꯈꯤꯅꯤ ꯃꯤꯀꯞ ꯊꯣꯔꯛꯂꯒ ꯄꯥꯈꯠꯇꯅꯕ ꯏꯕꯦꯝꯃꯅ ꯈꯔ ꯍꯥꯏꯕꯤꯔꯣ ꯑꯩꯁꯨ ꯆꯠꯅꯕ ꯇꯧꯔꯒꯦ ꯌꯨꯝ ꯌꯧꯔꯨꯔꯒ ꯍꯛꯆꯥꯡꯁꯦ ꯁꯦꯡꯗꯣꯛꯂꯨꯗꯕꯁꯨ ꯌꯥꯔꯣꯏ ꯂꯤꯟꯊꯣꯏꯅ ꯑꯃꯨꯛ ꯍꯟꯅꯗꯤ ꯀꯩꯁꯨ ꯇꯧꯔꯔꯣꯏꯀꯣ ꯈꯨꯔꯥ ꯃꯆꯥ ꯑꯅꯤꯕꯨ ꯅꯥꯀꯟ ꯅꯥꯀꯟꯗ ꯀꯣꯟꯁꯤꯜꯂꯒ ꯐꯝꯃꯤ ꯂꯤꯟꯊꯣꯏ ꯂꯩꯔꯦꯟꯖꯥꯎꯅ ꯇꯧꯔꯔꯣꯏ ꯑꯉꯥꯡꯁꯤꯡꯁꯦ ꯑꯣꯏꯅ ꯀꯤꯗꯅꯕ ꯑꯃꯨꯛꯇ ꯊꯦꯝꯖꯤꯟꯕꯤꯌꯨ ꯏꯁꯨꯁꯥ ꯀꯔꯤꯁꯨ ꯇꯧꯔꯔꯣꯏꯀꯣ ꯄꯨꯄꯨꯅ ꯂꯥꯏ ꯐꯠꯇꯕꯒ ꯂꯣꯏꯅ ꯇꯥꯟꯊꯣꯛꯈ꯭ꯔꯕꯅꯤꯀꯣ ꯄꯨꯄꯨ ꯑꯃꯨꯛ ꯆꯠꯂꯒꯦꯀꯣ ꯂꯤꯟꯊꯣꯏ ꯍꯧꯒꯠꯇꯨꯅ ꯊꯨꯅ ꯒꯣꯔꯗꯦꯖꯇꯒꯤ ꯁꯦꯜ ꯈꯔ ꯂꯧꯊꯣꯛꯇꯨꯅ ꯂꯤꯟꯊꯣꯏꯅ ꯈꯨꯔꯥ ꯌꯥꯝꯗꯤ ꯌꯥꯝꯗ꯭ꯔꯦ ꯂꯛꯅꯗꯅ ꯂꯧꯁꯤꯟꯕꯤꯌꯨꯀꯣ ꯂꯥꯗ ꯍꯥꯞꯇꯨꯅ 2,000 ꯆꯞꯄꯤ ꯑꯃ ꯀꯠꯇꯨꯅ ꯈꯨꯔꯨꯝꯃꯤ ꯂꯩꯔꯦꯟꯖꯥꯎꯅ ꯑꯋꯥꯠ ꯑꯄꯥ ꯌꯥꯎꯗꯅ ꯑꯋꯥ ꯑꯅꯥ ꯅꯪꯗꯅ ꯄꯥꯟꯕ ꯑꯣꯏꯌꯨꯀꯣ ꯁꯦ 이수 ꯑꯅꯤꯒꯤ ꯀꯩꯅꯣꯝ ꯄꯤꯖꯧ ꯐꯩꯖꯣꯝ ꯐꯤꯔꯩꯗꯒꯤ 100 ꯆꯞꯄꯤ ꯑꯃ ꯂꯧꯊꯣꯔꯛꯇꯨꯅ ꯍꯜꯂꯤ ꯂꯤꯟꯊꯣꯏꯅ ꯈꯨꯔꯥꯕꯨ ꯄꯨꯟꯁꯤꯒꯤ ꯀꯥꯎꯖꯔꯣꯏ ꯂꯩꯔꯦꯟꯖꯥꯎ ꯆꯠꯈ꯭ꯔꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯀꯣꯔꯧꯁꯨ ꯍꯧꯒꯠꯀꯦ ꯇꯧꯏ ꯃꯁꯥꯗꯨ ꯏꯇꯦꯛ ꯇꯦꯛꯏ ꯐꯃꯨꯡ ꯅꯥꯀꯟ ꯅꯥꯀꯟꯗ ꯂꯤꯟꯊꯣꯏ ꯂꯤꯛꯂꯥꯏ ꯑꯃꯗꯤ ꯄꯣꯏꯔꯩ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯀꯣꯔꯧꯅ ꯊꯣꯏ ꯂꯤꯟꯊꯣꯏ ꯀꯞꯄꯒ ꯀꯣꯔꯧꯕꯨ ꯀꯧꯖꯔꯤ ꯀꯣꯔꯧꯅ ꯍꯧꯖꯤꯛꯁꯨ ꯑꯩꯕꯨ ꯋꯥꯔꯧꯔꯤꯕ꯭ꯔꯥ ꯁꯥꯎꯅꯤꯡꯂꯤꯕ꯭ꯔꯥ ꯂꯤꯟꯊꯣꯏꯅ ꯄꯨꯝꯅꯃꯛ ꯍꯧꯈ꯭ꯔꯦ ꯂꯣꯏꯈ꯭ꯔꯦ ꯗꯗꯥ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯏꯃꯥ ꯏꯆꯥꯒꯤ ꯑꯅꯧꯕ ꯄꯨꯟꯁꯤ ꯑꯃ ꯑꯅꯧꯕ ꯃꯄꯣꯛ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯦ ꯑꯩ ꯀꯔꯤꯁꯨ ꯈꯟꯗ꯭ꯔꯦ ꯗꯗꯥ ꯑꯩ ꯀꯔꯤꯁꯨ ꯈꯟꯗ꯭ꯔꯦ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯄꯨꯂꯞ ꯀꯣꯟꯁꯤꯜꯂꯤ ꯀꯣꯔꯧꯅ ꯆꯍꯤ ꯈꯔꯒꯤ ꯃꯇꯨꯡ ꯂꯤꯛꯂꯥꯏꯅ ꯇꯥꯃꯣ ꯉꯥꯏꯈꯣꯃꯤ ꯑꯝꯇ ꯄꯤꯡꯈꯠꯈꯤꯅꯣꯃꯤ ꯃꯤ ꯁꯤꯟꯅꯕ ꯇꯥꯔꯦ ꯍꯥꯏꯕ ꯄꯣꯏꯔꯩꯅ ꯃꯣꯏꯅ ꯑꯩꯈꯣꯏ ꯂꯥꯏꯖꯗ ꯑꯗꯨꯃꯥꯏꯅ ꯍꯦꯛꯇ ꯂꯛꯅꯕ ꯌꯥꯕ꯭ꯔꯣꯕ ꯂꯤꯛꯂꯥꯏꯅ ꯂꯥꯏꯖ ꯅꯪ ꯑꯝꯇ ꯈꯥꯝꯃꯣꯁꯦ ꯇꯥꯃꯣꯁꯦ ꯂꯥꯏꯖꯅ ꯑꯩꯈꯣꯏ ꯇꯥꯃꯣꯗꯅꯤꯍꯦ ꯑꯁꯦꯡꯕ ꯃꯆꯜ ꯑꯅꯤꯅ ꯇꯥꯃꯣ ꯂꯩꯔꯤꯈꯩ ꯀꯅꯥꯁꯨ ꯀꯤꯕꯤꯗꯦ ꯂꯤꯛꯂꯥꯏꯅ ꯑꯁ ꯑꯗꯨꯕꯨ ꯈꯥꯝꯃꯤꯔꯣ ꯈꯥꯝꯃꯣꯃꯤ ꯂꯥꯏꯖ ꯂꯥꯏꯖꯅ ꯆꯦ ꯑꯩꯈꯣꯏꯅꯤ ꯄꯨꯟꯅ ꯊꯥꯡꯂꯒ ꯄꯨꯁꯦ ꯇꯥꯃꯣꯁꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯣꯛꯏ ꯄꯣꯏꯔꯩꯅ ꯇꯧꯅꯨꯀꯣ ꯑꯩ ꯍꯩꯅꯗꯦꯀꯣ ꯑꯩ ꯍꯩꯅꯗꯦꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯅꯣꯛꯈꯤ ꯇꯧꯔꯒ ꯆꯦꯟꯈꯤ ꯂꯥꯏꯖꯒ ꯂꯤꯛꯂꯥꯏꯒ ꯄꯣꯏꯔꯩ ꯌꯦꯡꯗꯨꯅ ꯅꯣꯛꯇꯨꯅ ꯂꯩꯍꯧꯏ ꯃꯇꯥꯡꯁꯤꯗ ꯇꯥꯍꯟꯖꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯔꯣꯏꯕ ꯁꯔꯨꯛ ꯂꯣꯏꯁꯤꯟꯖꯔꯦ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯄꯨꯝꯅꯃꯛꯅ ꯉꯥꯛꯄꯤꯌꯨ ꯍꯥꯏꯖꯕꯒ ꯂꯣꯏꯅꯅ ꯇꯥꯕꯤꯔꯤꯕ ꯑꯃꯗꯤ ꯌꯦꯡꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ